ngasi ayuk tagi nya kang numit sibu le shabi pakhang ga se khesi amta saning dra la mi masa ai tagi yon mani sungsit ek sete ba kana de ai dum ama tam ma sa thu oge sidi ada ma customer ani la e ma lao ibe mai bungo somde sango lao somde ma pham le ye lao lai lao phong sa ba lai ni beนี่จะวางจะสินะแกลูกพี่ดูดิเนี่ยแกที่ผมจัดอย่างเงี้ยเลยหัวบ้านหนูพี่ดู hoi ดูจะไล่สิที่ไอ้ข้างนอกไปเลยชอบพี่ดูเนี่ยบอกว่าเป๊ะๆต้องไปอ่ะดิโก้ไอ้เนี่ยแค่ที่อยากเลยนี่เด็กผู้นี่แล้ว ho customer ne du na upai le te lao ibe ma lao ไอ้เด็กสัมพันธ์มันสิพร้อมยาหรือเปล่า ya ni pham mo ai su ne in ne su ne se sang sa ge na taw la mi ne adu da se noi su pulap sa min na la si se ดูเนี่ยมีตัวปกติ ho hai rồi ดูดิกองฉลาดแกก็ kau salo อ่างงังนี่ก็อีกแค่ยำทีเป็น ai yi khang bok sang chi da ne khang de da noi ne taw se sum mi na la ni na lao ibe ma lao เนี่ยค่อยถอยวิกิจมตะ o se นี่ถอยวิเชค่อยกี่แค่นนนี่ก็จียำเอาว่าอีนี่เจมากี่แค่ซีเจดูกี่พิจารณาเนี่ยพอเลย o ai ne tam mi ยำมันเนี่ย ibu wa ai ne tam mi se lupa yang khai gi ne ba kwa ado noi da gi di lupa sa ma sa ma la ho ta le ใหญ่นี่แต่บอกใครโน่นนี่การนมเนี่ยดูดิ se ai ne ne sa na ba mayam se loi tham ba ne ai gi o yum da gi ne kang hong ngau lo pu thore e alu kang hong ga bori ga o si sin ne hawai thong ba si sin ne soi bu mi rom ba se adu ga si sin ne yen dem gi champut oi doi ba ini ga ne pun da sa min da sin da ba ni ko kwa ถอยวิจ้าบ่ฮู้หรอก Sao cũng phải đi lấy chuẩn nói xe sau gum ba tu ti ai gi din ya adu han thinga ta sang ba ni na adu gum ba di tham dre be ma โอ้ ga si gi din Này ya đây đó ke si sa min da ro kang du bin din da กลางนมนี่นะแค่สิตาวรสิบีเศร้าดูนะมาทักนมอำตะก็ตาว Ê đi nè Xin ra rồi cái nè Nuôi đã rất tôi là bà nhi ma tu lai ba di he khang ga ba mi nang bo khang ga bla ba ข้างตะปนี่นี่นำบ่สิ khang de da ai se noi ga sa min dai se pa pu do ra kai do ปู่เลยเนี่ยใช่เนี่ยนี่น้องพี่ดูดินี่นะบ่อีมาเขาอย่างนี้ Nắng bị rồi xin tặng thuộc tôi nó trò ไก่หลาย ดูดิเห็นพันดอก Quay ngộ ไม่กล้ามาทำเยอะเลย Ấy là cái mày đem mình tôi đi kìa ง่าคนนี้ถือพี่น้ำบอกไอ้ที่การต้องพี่เนี่ยแค่คนนั่งพี่ด้วยเนาะ Ấy chính là mối Ấy chính cái này là Adam đi năng đi nạc sợ หน้าของคนจะเช่าพี่นุ๊ก thôi bi do no nga ba de ni mi ta ba bok ta ai ngon da nang na opisat pa ni mi ta ne ini tan loi da ba akhoi iwa gi ne tan ki ta happy gi ge ma buk lam mam ga ni ne tan tare ni pan lo ro ga dung ti gi dai ri ba ni do nang gi da bak ta wa zari ba du ga nang na tai si ga ibungo ai di ne ini di ne as khang de da ai ba ai noi da pa pu de ra kai no noi ki อันนี้มันจะมาคันเลยเนี่ย Ini cái kìa À mình bếp phì thì xin được ta bà ní cái ngộ ya si bo À mình bếp phì thì bố thông Thế ta ra lại thật rồi ba da ko ri ba เคยพี่ง่าเขาก็เคยพี่จุ่มมันมิ่งจับมันนะเป็นเนี่ย ba da ko ri ba thôi bi si de ne kai no mai tau bi da bungo adu bu ne nang bo si pu na yum pan ya ni ba ma tam da ba si pu na te da sa lai da da tu lai da si dai si da kai ka na do ni ge a to pa mai ya ga Hồ học gì can chứ bà chả bố lầy đi lúa nhỉ gì Lúa nhỉ เนี่ยไอ้เจ้เราหนูพี่ดูฮันน้อยนะดมเชงไหนก็ได้ปะอะไรค่อยถอยพี่สิมาเหรอเชงนะรู้ปะเดี๋ยวไอ้เจ้ว่าขันจีก็มันทะเลมดราบเนี่ยไอ้ทำมวยจะมองว่าจังกระบายตา Ấy sao nhỉ Cả một cái lục ra là bà nhi เฮ้ยพี่ถ้าฮับปะแก Giao đi ta mua ฮาวายดี Ngay không Ta mua À tự thì Yêu Yêu mình mình chứ. dần kìa อันนี้ว่าเราบิยาเด็กว่า ya ya atum lau kai su kai de ไอ้น่ะดมอังมาดีอังนี่นะวะ ibe ma ngasi se kang no mi ta ngarian jing da ne sibun pham ba ga da gi hom sa ba yaw rong ga ni
ꯑꯗꯣ ꯒꯤꯍꯣꯝ ꯆꯥꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯔꯛꯇꯒꯤꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯈꯣꯡꯒꯣꯏꯅꯒꯗꯕ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯂꯩꯌꯦ ꯃꯔꯨꯝ ꯊꯤꯔꯒ ꯒꯤꯍꯣꯝ ꯆꯥꯃꯤꯟꯅꯕ ꯑꯗꯨꯏ ꯃꯔꯛꯇꯅꯦ ꯅꯣꯏꯗꯤ ꯌꯥꯎꯍꯟ ꯎꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯗ ꯑꯣ ꯏꯆꯦ ꯏꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯝ ꯆꯠꯇꯣꯔꯕ ꯇꯥꯃꯣꯒꯤ ꯃꯌꯨꯝꯗ ꯉꯁꯤ ꯑꯩ ꯄꯨꯗꯕꯒ ꯌꯥꯔꯣꯏꯀꯣ ꯄꯨꯅꯤꯃꯤ ꯅꯪ ꯄꯨꯁꯟꯗꯣꯔꯤꯕꯣ ꯅꯌꯨꯝꯗ ꯉꯁꯤ ꯑꯩ ꯄꯨꯔꯣꯏ ꯍꯥꯏꯔꯒꯅꯅꯦ ꯅꯦꯀ꯭ꯂꯦꯁ ꯑꯃ ꯂꯩ ꯇꯥꯕ ꯑꯣ ꯅꯪ ꯍꯥꯏꯕ ꯌꯥꯗꯕ ꯀꯩ ꯅꯨꯃꯤꯠꯇ ꯌꯥꯎꯈ꯭ꯔꯒꯦ ꯇꯥꯃꯣ ꯆꯤꯝꯃꯦꯕ ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯦꯔꯒ ꯊꯣꯛꯑꯒꯅꯦ ꯅꯨꯄꯥ ꯅꯍꯥꯗ ꯃꯦ ꯇꯧꯁꯟꯅꯔꯒ ꯏꯁ ꯅꯦꯛꯂꯦꯁ ꯑꯃ ꯍꯥꯏ ꯑꯗꯨꯁꯨ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗ ꯁꯠ ꯂꯥꯎ ꯌꯥꯔꯤ ꯄꯣꯠꯅꯦ ꯁꯣꯝ ꯏꯕꯨꯡꯉꯣꯁꯨꯀꯣ ꯑꯣ ꯁꯤꯅꯤ ꯏꯆꯦ ꯁꯛꯅ ꯆꯥꯕ ꯍꯥꯏꯁꯦ ꯁꯣꯝ ꯏꯕꯨꯡꯉꯣ ꯍꯣꯏꯁꯨꯅꯦ ꯃꯁꯛ ꯃꯇꯧꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯁꯣꯝ ꯏꯕꯨꯡꯉꯣ ꯅꯍꯥ ꯅꯨꯄꯤ ꯃꯆꯥꯒꯁꯦ ꯀꯣꯏꯗꯅ ꯏꯁ ꯁꯛꯁꯤꯡꯁꯤꯒ ꯇꯧꯖ ꯁꯥꯏꯁꯤꯒ ꯏꯁꯥꯁꯦ ꯊꯣꯏꯕꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯦ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯁꯨ ꯑꯩꯗꯤ ꯑꯗꯨꯒ ꯆꯠꯇꯦꯗ ꯇꯥꯃꯣꯗꯤꯅꯦ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯍꯟꯗꯣꯏꯅꯦ ꯅꯦ ꯑꯩꯕꯣ ꯅꯍꯥꯟꯋꯥꯏ ꯁꯛꯐꯝꯗꯨ ꯂꯩꯔꯤꯕꯅꯤ ꯀꯨꯏꯔꯦ ꯂꯤꯔꯦ ꯂꯦꯝꯊꯣꯛꯄ ꯌꯥꯕ ꯃꯇꯝꯅꯦ ꯃꯁꯤꯗꯩꯁꯤꯗꯅꯦ ꯅꯪꯅ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯟꯗꯣꯏꯒꯤ ꯁꯤꯡꯊꯥꯅꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯗꯗꯤ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯕꯅꯤꯅ ꯅꯨꯡꯁꯤꯕꯩ ꯊꯝꯃꯣꯏꯁꯤꯗꯤꯕ ꯅꯠꯇ꯭ꯔ ꯃꯥꯅꯤ ꯅꯣꯏꯒꯤ ꯆꯥꯒꯦꯗ ꯍꯥꯏꯌꯨ ꯕꯣꯔꯥ ꯉꯥꯔꯤꯌꯥꯟ ꯆꯤꯡꯃꯥꯏꯗꯨꯗꯒꯤ ꯀꯤꯍꯣꯝ ꯅꯪꯒꯤ ꯂꯣꯏ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯑꯩꯗꯤꯅꯦ ꯁꯅꯥ ꯄꯥꯝꯃꯤ ꯁꯅꯥ ꯇꯧꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯦꯀ꯭ꯂꯦꯁꯇꯣ ꯂꯩꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤꯗꯤ ꯂꯩꯕꯤꯗꯕ ꯌꯥꯔꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯆꯣꯞꯍꯟꯕꯒ ꯌꯥꯔꯣꯏꯀꯣ ꯁꯣꯔꯨꯝꯕꯨ ꯆꯟꯗꯣꯏꯅꯤ ꯑꯄꯥꯝꯕꯗ ꯈꯜꯂꯨ ꯃꯣꯏꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯕꯤꯒꯗꯕ ꯀꯨꯕꯦꯔꯅꯤꯅꯦ ꯑꯩꯁꯦ ꯀꯨꯕꯦꯔ ꯍꯣꯏ ꯏꯕꯨꯡꯉꯣ ꯈꯨꯕꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯣꯏꯒꯤ ꯅꯇꯨꯗꯣ ꯑꯗꯨꯗꯨꯅ ꯊꯕꯛ ꯍꯥꯞꯄꯤꯈꯤꯅꯦꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯅꯇꯨꯗꯨꯅꯁꯦ ꯊꯥꯏꯅꯅꯦ ꯂꯩꯖꯕ ꯈꯨꯗꯤꯡ ꯂꯣꯏ ꯌꯣꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯆꯥꯛ ꯆꯔꯥ ꯑꯃꯨꯛ ꯆꯥꯔꯝꯕ ꯅꯠꯇꯦꯅ ꯍꯥꯏꯔꯒꯅꯦ ꯃꯥꯅ ꯂꯤꯛꯇꯒꯤ ꯀꯩꯗꯒꯤ ꯃꯌꯨꯝꯒꯤ ꯖꯤꯡꯒꯐꯥꯎꯗ ꯊꯥꯡꯉ ꯄꯨꯔꯛꯑꯒꯅꯦ ꯅꯪꯁꯦ ꯁꯦꯝꯕꯤꯈ꯭ꯔꯤꯅꯤ ꯑꯗꯨꯒꯅꯦ ꯅꯪ ꯇꯧꯕꯤꯃꯟ ꯈꯪꯗꯕꯗꯤ ꯇꯧꯅꯨꯀꯣ ꯄꯥꯄꯨ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣꯅꯤ ꯃꯇꯝꯗꯨꯗꯅ ꯑꯩ ꯂꯩꯇꯕ ꯑꯩ ꯂꯩꯔꯁꯨ ꯑꯩꯅ ꯁꯦꯝꯃꯤ ꯀꯩꯅꯣ ꯃꯥꯅꯤ ꯀꯩꯊꯣꯏꯕꯤꯅ ꯁꯦꯝꯅꯤ ꯑꯩꯗꯨ ꯌꯥꯝ ꯅꯣꯞꯄ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯤ ꯅꯠꯇꯦ ꯅꯠꯇꯦ ꯃꯥꯟꯗꯕ ꯁꯛꯇꯣ ꯑꯩꯅ ꯈꯔ ꯀꯦꯃꯧꯗꯕꯁꯤꯗꯅꯦ ꯀꯩꯀꯩ ꯃꯥꯟꯕꯤꯔꯝꯃꯅꯤ ꯊꯣꯏꯕꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤ ꯍꯅꯨꯋꯥꯟꯇꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯩꯅꯣ ꯀꯔꯤ ꯑꯩꯕꯨ ꯑꯍꯟ ꯑꯣꯏꯔꯝꯅꯦꯕ ꯏꯁ ꯏꯅꯦ ꯏꯆꯦ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧ ꯏꯅꯦꯁꯨ ꯌꯥꯏꯐꯕ ꯑꯣꯏꯅꯤꯗ ꯑꯩꯗꯤꯅꯦ ꯈꯦꯁꯤ ꯌꯣꯟꯕꯤꯅꯤ ꯀꯁꯇꯃꯔꯒꯤ ꯁꯞꯄꯣꯔꯠ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯞꯄꯣꯔꯠꯇꯤ ꯆꯠꯄ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯁꯇꯃꯔ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯅꯦꯒꯤ ꯑꯆꯧꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅꯤꯀோ ꯊꯨꯅꯦ ꯍꯨꯃꯥꯡ ꯃꯃꯟꯗꯅꯦ ꯁꯨꯔꯒ ꯆꯥꯕ ꯅꯠꯇꯗꯤ ꯀꯨꯏꯗꯕꯅꯤꯀꯣ ꯃꯤꯁꯦ ꯊꯣꯏꯕꯤ ꯇꯥꯃꯣ ꯂꯥꯛꯄꯧꯕ꯭ꯔꯥ ꯉꯥꯡꯅꯤ ꯑꯗꯣ ꯑꯩꯅꯦ ꯍꯟꯗꯛ ꯅꯣꯏꯒꯤ ꯊꯕꯛ ꯈꯟꯕꯗꯣ ꯑꯗ ꯑꯩꯒꯤꯅꯦ ꯏꯅꯥꯎꯄꯤ ꯀꯩꯀꯥꯒꯤ ꯊꯕꯛ ꯍꯥꯞꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯑꯁ ꯁꯝꯁꯦ ꯂꯣꯏ ꯍꯥꯏꯊꯔꯦ ꯑꯇ ꯍꯧꯒꯠꯂꯧꯁꯦ ꯍꯦ ꯅꯣꯏꯅ ꯐꯝꯃꯤꯕ ꯃꯐꯝꯁꯦ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯗꯨ ꯅꯠꯇꯦꯀꯣ ꯈꯥꯡꯄꯣꯛ ꯁꯪꯗꯅꯤ ꯅꯣꯏꯅ ꯐꯝꯃꯒ ꯆꯥꯔꯤꯁꯦ ꯀꯣ ꯏꯆꯝ ꯆꯝꯅ ꯁꯝ ꯍꯩꯒꯗꯕꯕꯨ ꯀꯩꯀꯥꯒꯤ ꯑꯗꯨꯗꯤ ꯂꯥꯟꯅꯅꯦ ꯎꯔꯗꯤ ꯂꯥꯟꯅ ꯑꯗꯨꯝ ꯇꯧꯕꯣꯏ ꯅꯤꯡꯕꯅꯤ ꯏꯕꯦꯝꯃ. ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯇꯧꯕꯁꯤꯁꯨ ꯂꯥꯟꯅ ꯎꯕꯤꯔꯦ ꯂꯥꯟꯅ ꯎꯕꯩ ꯋꯥꯔꯤ ꯅꯠꯇꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯑꯅꯤꯅꯦ ꯆꯪꯂꯛꯑꯒ ꯍꯧꯖꯤꯛ ꯅꯣꯏ ꯋꯥꯔꯛꯄꯗ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯌꯥꯎꯅ ꯑꯩꯒꯤ ꯄꯣꯠꯐꯝꯁꯦ ꯌꯥꯎꯅ ꯂꯣꯏ ꯆꯈꯥꯏꯕꯤꯔꯝꯃꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯇꯥꯏꯍꯧꯗꯣꯏꯕ ꯍꯦꯔ ꯏꯅꯦꯁꯨ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯁꯝꯁꯤꯗ ꯃꯤꯠꯇ ꯆꯪꯉꯦꯅ ꯍꯥꯏꯒꯠꯄꯁꯤꯕꯨ ꯀꯔꯤ ꯁꯤꯗꯕꯨ ꯑꯃꯨꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯋꯥꯈꯟꯗꯨ ꯌꯥꯝ ꯍꯦꯟꯖꯟꯒꯅꯨꯗ ꯏꯅꯦ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯋꯥꯈꯜ ꯏꯁ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯀꯥꯏꯅ ꯅꯋꯥꯒ ꯈꯦꯆꯤ ꯆꯥꯕꯁꯦ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯗꯣꯏꯗꯤ ꯑꯩ ꯄꯣꯠꯐꯝꯁꯤꯗ ꯀꯩꯗꯧ ꯆꯥꯔꯤꯅꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯄ ꯉꯁꯤꯗꯤꯅꯦ ꯁꯨꯝ ꯀꯥꯡ ꯑꯣꯏꯕꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯆꯥꯁꯦꯅ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯥꯁꯦꯅ ꯂꯥꯛꯏꯕ ꯏꯅꯦ ꯆꯥꯛ ꯑꯉꯧꯕꯗꯤ ꯌꯥꯎꯗ꯭ꯔꯕ ꯍꯣ ꯁꯦ ꯈꯔ
연락해. 미마 사하밖에 거. โอ้ยตาเสีย เอาไปเอาไป ฮาปีสิบุไปช้าเห็นสัตว์หรอ 아, 사가 까임 lâu đầu đã tiền đã. Ai cái sáu tay na happy đi xe. โอ้นี่เดียมพาไปดีด้า ตามูดึงสั่งโปรไม่โฮเทลสิบัว คุยนี่นี่คุยนี่อันนู้นเนี่ยเจ๊เนี่ยเจ๊ไปดูแล้วกันหนูดูดีก็โปรตีนเนี่ยทั่วให้โปรตีนได้ ให้เราเย่สักตาโตมีรีเว้ยมีรี คุณนิ่งกันสินะก็ ใกล้นี้ใกล้นี้ ยุ่งมาแล้ว ไอ้กะดิยามานะละมวยไอ้กะดิยามานะละมวยหากยังแค่นั้นแบบนี้แบบไอ้กะดิ กันเนาะมาฮารานีก็เชบาดีก็ดูนี่ 이베마. 마기 로이나 비도. 바푸로이 바기 세바시 타다비. 하잔나 소망 테롱로 살라가냐. 이루자라가 하이비 타이비네. ให้พี่พันธุ์ไอ้สุเนี่ยมาว่าละปามปีจะนี่ก็อยู่ไปเลยให้พี่พันธุ์ไอ้สุก็อยู่ไปเลยเก้ 가미다고 하지가는 강신세. 나때. 포이네. 누빠 부디야리네. 누빠 낭나 누삐 밤에 하베도 디야래. 마도 아시 누삐세. 미기 마뚜 마사 레이다 시복다. 가리기노바 낭나 납살리지보. 낭보 아토빠 누빠 레이자 자보. ทำมุ่งมาปาจารุบาดูนี่ Love is blind love is blind อีเสียอีเนี่ย อ่างหันใครดี มีสิบัตเนี่ยอ่างอาหารใครเดียไล่เลยนะคุณบักใครเดีย อ้ำแต่ใครเดีย อันนี้ 아둥이 왜 남다래? 아이수냐 타이네 이와세 간나 바루 바기냐 소이디 소이 바니세 아이네 어디 캐지 요라라이세 타이네 미게이나냐 아 미게이나 스와사는 이게이나냐 아이나 파네셀라가 레사비사라가 นี่สินี่งั้นมันคือจริง 아이기 와도 마담두다디 딸레다 하이나 로이노이다 시와하이세 ตามโมเลดูนะตกปีกันได้ปะตัวอาเตกันอานะสุดตกปีรถข้างนั้นเนี่ยตามโมเดลอะไรเด็กเก้นั่นเรียบปีแบบ ไอ้ชุดไม้ดังตะเลียบกัน 간세 누삐 샤티 뱀 레이레고 죽첼로 샬락바이라 캉데 누삐 가이세 까이놈 따우래 อีนี่กี่เนี่ยโอ้สโตกิว่าคันดูดียาเลยด้วยเอาดูฉลุกเนี่ยนะซานุปีเลยกันที่เนี่ยอีน่ากระยาคนบามาซิกซาบะฮันูบามแต่เนี่ยก็ไม่ป่าตกทันก็ไม่ยุ่งป่าหล่นหรอ 하누 바바다 아이디 사르비도 가도 봐 하누 바다 탄자 뚜바 อันดุงว่าเยอะขนาดนี้อันดุงอ่ะแต่เนี่ยสิ มาคงเลยบักตาเด็กไอ้เนาะค่อยถอยบีใช่นักละ ไก่หนูไม่ให้เบี้ยด้วยตามโมจริงนะเนี่ยที่จะตัวยี่ว่าแล้วเลยตัวยี่ไอ้เซ่ 호이냐 호이산 비 말라이거도 반두수 하누 바빠이 타바이 밤다 탄자라 시라니 해봐 อิสามักซูอ่ะกูมีอย่างที่ทำตกใจเลย 랑보아 โอ้ ตัวย นี้ตัวนี้ 까나나 하피 베이붕아 내나 하피 브라 ค่อยจำไว้นะไอ้กินเนี่ยอีน้องปาซูถ้าแบบมาซามาฮัปปี้เลยตามมวนนะ 타이네디냐 타이네디 소미 붕어세 아 타이깔 빰마마 와이게나 코이 와나 하이루 바다 와이 한닝 단단나 떠키바도 아두가 이스 호지키나 lamlan bisida nangdi government job ka loi hapa boira ayum ga thakta na อีนี่สิดีมาแต่มาเมื่อกี้มากินหนูปาด้าตามมวนนะอ่ะยากกินแต่ปัจจุบันว่าเราได้กันเลยนะเว้ยเนี่ย ah natte akhoi din ya puma man na suraga lem na saza ba akhoi din ya izat se luk mai da yon thok ta ba kup sal la ga tham za ba khang da na คุณดูโยนทกเตี้ยคุณดูโยนจะ เด็ เตี้ย กโยนมันนะเตะได้เนี่ย คุณดินปุ่นน่ะเนี่ย ทำบุญกินนะรู้ไว้ตา โอ้ยนุ่งสินาเรดิปุ่นน่ะก็มีนะกระดับอ่ะ 엄마 무슨 보통 맞아. 지주 참아 제발 니가 มาเนี่ยโบเลยประเด็นเนี่ยถ้ามาเซลาตัวบนนัดเตะให้ได้ใบเสียอีเนี่ย hey sari ba sing do thun na loi salo na du ga sak na ba to ai nya mi ma ma de ikai je nang gi nya da tu thoi mi ga thola ati nya taliko ไม่นี่พี่ถอยพี่ตัวโทรศัพท์ก็เลยด้วยป่ะฮะอันนั้นก็ถอยพี่นะมาทำตัวไปได้เลยได้กันเนาะ 에 말이까 털렁은 뭐를 มาคุณตัวเห็นบ้างไหมแต่ว่าความโกนพี่ดู 제슈슈 호러면 ไม่ใช่ชุดมุนแล้วเสียงกันเลยนะ mi gi lai jari ba imu su thu ga ge khan ba ba sha lu sa su lok tho ge khan ba oh ไอ้ที่ตัวอีกขันได้เป็นอะไรมากขนาดนั้นตามโมได้หันมายุ่งไปละโมแก hai khang na nang di ka do ba ge atom bi ro to ri atu dia ไอ้ที่เนี่ยตามโมได้ยูซีเป็นมาเต็มแต่เนี่ยมาหนูพี่ทีเลยครับดูขังได้หุบดระบะ 아시니 냉조 안강지에 빵한다 만에 인터넷 빵강이지 이니 얘기나 ตามโมไอ้ที่กีบุกีเลยด้อีเนี่ยเนี่ยตามโมเซ่มีตาดำโบอีนั่นเนี่ยเอ๊ะสรุปด้ 아두주 ข
ꯈꯪ ꯌꯥ ꯄꯣꯟꯇꯦꯅ ꯍꯣꯇꯦꯜ ꯁꯤꯗ ꯂꯩꯕꯅꯤꯅ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯃꯥꯏ ꯍꯣꯇꯦꯜꯗ ꯆꯪ ꯌꯥꯔꯣꯏꯀꯣ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯍꯣꯏ ꯅꯪ ꯌꯥꯗꯗꯤ ꯆꯪꯉꯣꯏꯁꯦ ꯆꯪꯉꯨꯅꯨ ꯉꯁꯤꯅ ꯂꯥꯁꯅꯤ ꯍꯣꯇꯦꯜꯗ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯑꯩ ꯄꯣꯠ ꯁꯤꯠꯂꯔꯣꯏ ꯍꯣ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ 이네디냐 이빵빵 저게 너희다 ጳ우딱 비자바 카타니고 또 빠바칸 칸바 라이테 아두나냐 마카다나 아이기 캐치세 아둠 짜발라 웃고 너희 그래서 칸바 라이테바 이네나냐 세 낭누시다나 좀 와템바 오이나 좀 랑마니 까다로게 뽀잉가 라우산거노 낭보 ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯏꯅꯦꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯣꯖꯥ ꯌꯥꯝ ꯊꯥꯏꯌꯦꯅ ꯑꯣꯖꯥ ꯌꯥꯝ ꯁꯥꯏꯌꯦꯅ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯈꯪꯉꯦꯅꯦ ꯀꯩꯝꯇ ꯈꯜꯂꯣꯏꯗ ꯑꯩ ꯊꯣꯏꯕꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯗꯤ ꯀꯥꯡ ꯅꯨꯃꯤꯠꯀꯤ ꯈꯦꯆꯤꯁꯦ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯏꯅꯦꯗꯤ ꯍꯥꯎꯋꯤ 이네ꯒꯤꯅꯦ ꯈꯨꯠꯅ ꯁꯦꯝꯕ ꯈꯦꯆꯤꯁꯦ ꯌꯥꯝ ꯍꯥꯎꯔꯦꯕ ꯑꯗꯣ 이네ꯅ ꯉꯥꯡꯊꯣꯔꯛꯄ ꯃꯌꯥꯝꯗꯨꯗꯤ ꯑꯝꯇ ꯍꯦꯛ ꯍꯥꯎꯇ꯭ꯔꯦ ꯍꯣ ꯁꯦ ꯑꯩꯒꯤ ꯍꯣꯇꯦꯜꯗꯗꯤ ꯑꯗꯨꯝ ꯆꯪꯉꯛꯎꯀꯣ ꯅꯣꯏ ꯆꯪꯉ ꯑꯗꯨꯒ ꯊꯣꯏꯕꯤ 이bunga ꯀꯩ ꯍꯥꯞꯄꯣꯒꯦ ꯇꯥꯃꯣ ꯌꯥꯔꯅꯤ ꯋꯦ ꯑꯩꯅꯦ ꯁꯤ ꯂꯣꯏꯔꯒ ꯇꯥꯃꯣꯒꯤ ꯌꯨꯝꯗ ꯆꯠꯇꯣꯏꯅꯤ ꯉꯝꯗ꯭ꯔꯒꯅꯅꯦ ꯑꯩꯅ ꯍꯥꯏꯕ ꯊꯥ ꯂꯥꯎꯕ ꯅꯦꯛꯂꯦꯁꯇꯣ ꯂꯩꯕꯤꯒꯗꯕ ꯍꯣꯏ ꯑꯁꯥꯏꯗ ꯑꯌꯤꯡꯕ ꯑꯝ ꯈꯟꯅꯔꯣ ꯑꯩꯗꯤ ꯂꯤꯛ ꯑꯃ ꯐꯪꯒꯅꯤ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯍꯥꯏꯕꯗꯕꯨ ꯑꯩ ꯌꯥꯗꯕ ꯀꯩ ꯌꯥꯎꯈ꯭ꯔꯒꯦ ꯍꯌꯦꯡꯗꯤꯅꯦ ꯑꯩ ꯃꯣꯏ ꯃꯣꯗꯨ ꯕꯂꯥ ꯍꯣꯏ ꯃꯃꯥꯡꯗ ꯎꯠꯇꯣꯏꯅꯤꯀꯣ ꯑꯩꯒ ꯆꯣꯞꯍꯜꯂꯗꯤ ꯑꯩꯗꯤ ꯁꯥꯎꯗꯣꯏꯅꯤ ꯇꯧꯒꯦ 누피 하이제 따오게다 감비니고 누치다 마tam mamagi 누피니 ipangpangzabado hazikandi oidre kanana busum libado nupana busum libera nupina mula libera haipam tawpamse khangdreda 이네 빵나가네 누시나리니 하잖아네 luhongthoraka he wai luna tawbirectadi kai kai ge aduna nungaina ba thizabaduna hena phai hairiba 세 호텔 리마하다나 좀 사고 꼬이붕어 짱네 어디냐 짝렌세 로이라바니나 뭐야? 로살라시 아코이기 시수과 와리제 스와이드 로살라시 요새라지? ꯃꯌꯥꯝ ꯉꯁꯤ ꯀꯥꯡꯂꯦꯟ ꯀꯥꯡ ꯑꯍꯧꯕꯒꯤ ꯈꯦꯆꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒ ꯇꯧꯔꯒ ꯏꯅꯦꯒꯤ ꯈꯦꯆꯤꯒꯤ ꯍꯣꯇꯦꯜꯗ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒ ꯆꯥꯃꯤꯟꯅꯖꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯦꯆꯤ ꯆꯥꯔꯛꯄꯗꯣ ꯉꯁꯥꯏ ꯆꯥꯕ ꯍꯧꯔꯛꯄꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯦꯆꯤꯒꯤ ꯏꯅꯦꯒꯤ ꯈꯦꯆꯤꯒꯤ ꯃꯍꯥꯎ ꯇꯪꯕꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯥꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯕꯥꯛꯁꯤꯗ ꯄꯤꯁ ꯄꯣꯔꯛꯄ ꯑꯣꯏꯁꯅꯣꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗꯀꯣ ꯍꯦꯄꯤ ꯔꯊ ꯌꯥꯇ꯭ꯔꯥ ꯍꯦꯄꯤ ꯀꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯕꯅꯦꯕꯀꯣ ꯑꯩꯅ ꯍꯅꯨꯕꯤ ꯄꯣꯛꯐꯝ ꯐꯝꯕꯤ ꯈꯦꯆꯤ ꯌꯣꯟꯕꯤ ꯃꯥꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒ ꯗꯥ ꯃꯉꯥꯜꯅ ꯅꯨꯄꯤ ꯁꯥꯔꯒꯀꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯀꯣꯏꯕ ꯁꯥꯏꯅꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯂꯣꯡ ꯚꯤꯗꯤꯑꯣꯗꯒꯤ ꯀꯦꯔꯦꯛꯇꯔ ꯁꯥꯕꯗꯣ ꯑꯗꯨꯝ ꯁꯥꯔꯛꯀꯅꯤꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯖꯔꯛꯀꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯒ ꯇꯧꯕꯤꯔꯛꯑꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯕꯥꯏ